Manipur da thokliba irang asida laikhidraba miyoi singi hakchang housing Imphal gi mokta lairiba sing lauduna aroiba mathau mangam pangthok charage masida tampakta lairiba CSO singna ayet apan pibi gano haina Committee on Tribal Unity na appeal tarukle Kangpopi da pangthokpa pawgi mifam da COTU gi media cell gi coordinator Lunkip Jena hai COTU gi component body gi mifam amang ngarang pangthokkibaga loinana Manipur gi wathok asida laikhidraba Kuki-Zo frup gi miyoi singi hakchang tongan ba moksingda lairiba asi loksinduna aroiba mathau mangam pangthoknaba lemnakhe Taurang asi lenga asina lamdam asida santi hanjanaba hotnari hairiba asiga kariguma mari amata leinade masi COTU khaktana lojaba warepni haire asiba haksang sing adu matik chab ikai khumnaba utuna Kangpopi ki Faijang khulda cemetery da aroiba mathong mangam pangthoknaba yanaki haire adumapu karamba numita pangthokkatage haibadu hakchang lodribanina lepangamdana leiri maram asina Kuki gi asiba hakchang sing launaba hotnaba asida Imphal Valley da leiriba miyam amasung civil society organization singna ayat apan pibidanaba appeal torok lei